ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯄꯤꯕꯥꯁꯤꯡꯅꯗꯨꯅ ꯁꯤꯡꯖꯪꯅ ꯌꯥꯟꯕ ꯍꯧꯔꯝꯂꯦ꯫ ꯊꯣꯡꯗꯣ ꯖꯞ ꯖꯞ ꯌꯥꯟꯕꯗ ꯃꯊꯤꯕꯣꯡ ꯊꯣꯛꯂꯕ ꯊꯣꯡꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯝꯈꯥꯏ꯫ ꯑꯗꯨꯕꯨ ꯊꯣꯡꯗꯣ ꯎꯈꯣꯛ ꯈꯛꯇꯅ ꯄꯣꯅꯥ ꯊꯥꯕ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯀꯥ ꯃꯅꯨꯡꯗ ꯂꯥꯛꯄ ꯑꯅꯤꯗꯣ ꯉꯥꯛꯅꯕ ꯍꯥꯏꯗꯅ ꯊꯝꯂꯝꯕ ꯄꯤꯕꯥꯁꯤꯡ ꯑꯗꯨꯒꯤ ꯏꯈꯦꯡ ꯇꯩꯔꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨꯁꯨ ꯌꯥꯎꯅ ꯊꯣꯡ ꯑꯗꯣ ꯄꯨꯜꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯑꯊꯧꯕ ꯃꯁꯥꯗꯣ ꯃꯩꯔꯤꯅ ꯆꯥꯛꯂꯛꯂꯦ꯫ ꯃꯨꯛꯇꯥꯔꯩ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯑꯗꯨꯛ ꯇꯝꯊꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯑꯀꯤꯕ ꯃꯑꯣꯡꯗ ꯌꯦꯡꯂꯤ꯫ ꯑꯊꯧꯕ ꯈꯥ ꯊꯪꯕ ꯊꯣꯡꯅꯥꯎꯔꯣꯝ ꯑꯗꯨꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯉꯁꯥꯏ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯝꯗꯥꯏ ꯃꯤꯀꯨꯞꯇꯁꯨ ꯃꯁꯥꯗꯣ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯤꯕ ꯀꯨꯟꯂꯣꯝ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛꯁꯨ ꯃꯤꯄꯥꯏꯕ ꯄꯣꯛꯇꯨꯅ ꯀꯥꯒꯤ ꯊꯣꯡꯗꯣ ꯃꯄꯥꯟꯗꯒꯤ ꯄꯣꯅꯥ 8 ꯊꯣꯛꯅ ꯊꯥꯔꯝꯕꯅꯤ꯫ ꯈꯥ ꯊꯪꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗꯤ ꯆꯩꯅꯁꯨ ꯃꯌꯥꯏꯗ ꯐꯩꯗꯨꯅ ꯄꯥꯟꯕꯅꯤ꯫ ꯄꯤꯛꯇꯛꯁꯨ ꯇꯧꯕꯅꯤ꯫ ꯋꯥꯈꯜꯗꯨ ꯈꯖꯤꯛ ꯌꯥꯡꯊꯣꯛꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯅꯥꯎ ꯑꯗꯨꯁꯨ ꯐꯛꯂꯥꯡꯒ ꯄꯥꯟꯅꯅ ꯐꯛꯀꯥꯏꯗꯨꯅ ꯊꯨꯗꯦꯛꯂꯝꯂꯦ꯫ ꯃꯥꯅꯤ, ꯃꯥꯒꯤ ꯁꯪꯒꯥꯏꯃꯛꯇꯗꯅꯤ, ꯃꯥꯒꯤ ꯈꯨꯕꯥꯛ ꯃꯅꯨꯡꯗꯒꯤꯅꯤ ꯈꯨꯃꯟ ꯂꯥꯛꯄ ꯑꯃꯗꯤ ꯃꯣꯏꯔꯥꯡ ꯂꯥꯛꯄ ꯑꯗꯨꯅ ꯑꯗꯨꯛ ꯆꯥꯛꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯤꯕꯗꯣ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯊꯧꯕ ꯃꯨꯛꯇꯥꯔꯩꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯑꯃꯗꯤ ꯃꯁꯥꯒꯤ ꯃꯇꯧꯕꯨ ꯄꯥꯡꯗꯕ ꯆꯦꯛꯁꯤꯟꯕ ꯋꯥꯠꯄ ꯃꯇꯧꯗ ꯃꯗꯣꯝ ꯃꯤꯃꯥꯡꯗ ꯏꯀꯥꯏꯕꯅ ꯍꯥꯏꯐꯝ ꯈꯪꯗ ꯃꯃꯥꯏꯗꯣ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯏ꯫ ꯃꯥꯕꯨ ꯑꯗꯨꯛ ꯊꯤꯅ ꯂꯥꯛꯆꯈ꯭ꯔꯦ ꯈꯟ ꯏꯀꯥꯏꯕ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯉꯝꯗ ꯍꯧꯔꯛꯂꯤꯕ ꯃꯁꯥ ꯄꯨꯝꯕꯗ ꯑꯁꯥꯎꯕꯅ ꯃꯩꯔꯤ ꯑꯣꯟꯗꯨꯅ ꯆꯥꯛꯊꯦꯛꯂꯛꯂꯕꯗ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯄꯤꯕꯥꯁꯤꯡ ꯑꯗꯨꯕꯨ ꯁꯞꯇ꯭ꯔ ꯑꯃꯗ ꯌꯥꯟꯊꯠꯂꯛꯏ ꯑꯊꯧꯕ꯫ ꯃꯨꯛꯇꯥꯔꯩ ꯃꯃꯤꯠꯇꯨ ꯁꯠ ꯎꯏꯁꯤꯜꯂꯤ ꯃꯃꯥꯏꯗ ꯏꯈꯦꯡꯁꯤꯡ ꯑꯗꯨ ꯆꯣꯡꯂꯛꯂꯕꯗ꯫ ꯑꯗꯨꯒꯨꯝꯂꯕ ꯑꯊꯧꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯨꯛꯇꯥꯔꯩ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯆꯠꯂꯤ꯫ ꯑꯊꯧꯕ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯄꯤꯕꯥ ꯄꯨꯝꯅꯃꯛ ꯌꯥꯟꯊꯠꯈꯤ꯫ ꯁꯣꯔꯗꯣ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯟꯗꯨꯅ ꯑꯁꯥꯎꯕꯅ ꯅꯤꯛꯂꯕ ꯃꯁꯥꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯃꯩ ꯀꯥꯔꯕ ꯃꯃꯤꯠ ꯑꯅꯤꯅ ꯌꯦꯡꯂꯛꯏ ꯃꯨꯛꯇꯥꯔꯩꯒꯤ ꯃꯊꯥꯗ ꯄꯣꯔꯤꯕ ꯑꯉꯥꯡ ꯑꯗꯨ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯇꯨꯅ ꯃꯔꯥꯜ ꯂꯪꯁꯤꯜꯂꯦ ꯈꯟꯖꯈꯤꯕꯗꯨ ꯁꯥ ꯑꯣꯜꯂꯕ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯋꯥꯈꯜꯗꯨ ꯐꯥꯊꯕ ꯉꯝꯗ ꯃꯨꯛꯇꯥꯔꯩꯒꯤ ꯃꯊꯥꯗꯒꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯞꯇ꯭ꯔ ꯑꯃꯗ ꯃꯨꯜꯂꯤ꯫ ꯃꯨꯛꯇꯥꯔꯩ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯎꯁꯤꯜꯂꯨꯝꯕ ꯃꯃꯤꯠ ꯑꯗꯨ ꯁꯠ ꯄꯥꯡꯂꯛꯏ꯫ ꯃꯨꯛꯇꯥꯔꯩ ꯃꯁꯥꯒꯤ ꯑꯗꯨꯛ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯗꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯡꯈꯤꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯅ ꯅꯤꯛꯈꯤꯕꯅꯤ꯫ ꯑꯊꯧꯕꯒꯤ ꯏ ꯇꯩꯔꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯀꯣꯈꯟ ꯂꯥꯏꯍꯟ ꯃꯣꯏꯔꯥꯡ ꯂꯥꯛꯄꯒꯤ ꯃꯆꯥ ꯁꯅꯥꯗꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯃꯄꯥꯒꯤ ꯂꯨꯔꯦꯜ ꯂꯧꯍꯧꯕ ꯉꯝꯗ꯭ꯔꯁꯨ ꯃꯥꯏꯊꯤꯔꯕ ꯆꯪꯂꯩ ꯑꯊꯧꯕꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯥꯡꯗꯕ ꯊꯧꯅꯥ ꯌꯥꯎꯗ꯭ꯔꯕ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯕ ꯑꯁꯣꯟꯕ ꯃꯤꯗ ꯑꯀꯤꯕ ꯂꯩꯇ ꯊꯧꯅꯥ ꯐꯕ ꯁꯥꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯍꯥꯏꯊꯈꯤꯕ꯫ ꯑꯣ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃ ꯇꯣꯜꯂꯤꯗ, ꯅꯤꯡꯉꯝꯗꯅ ꯍꯦꯛ ꯀꯦꯟꯈꯤꯗ, ꯄꯥꯝꯃꯨꯏꯗ, ꯑꯗꯨꯛ ꯅꯧꯔꯤꯕꯤ ꯄꯨꯟꯁꯤꯗꯨ ꯀꯦꯟꯈꯤꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯀꯅꯥꯒꯤ ꯃꯈꯨꯠꯇ꯫ ꯄꯦꯟꯗꯦꯗ ꯁꯥꯍꯤꯡ ꯆꯥꯕꯁꯤꯡꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯈꯤꯗꯣ꯫ ꯄꯨꯟꯁꯤꯅ ꯅꯤꯡꯖꯕ ꯊꯋꯥꯏ ꯃꯆꯥꯗꯨꯅ ꯅꯤꯡꯖꯕ ꯄꯨꯟꯁꯤꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯊꯨꯡꯗ ꯑꯣ ꯏꯌꯥꯏꯗ ꯀꯥꯕ ꯀꯣꯡꯒꯣꯜꯒꯨꯝ ꯃꯤꯀꯨꯞ ꯈꯔ ꯃꯅꯤꯡꯇꯝꯅ ꯀꯥꯗꯨꯅ ꯍꯤꯡꯂꯝꯕ ꯄꯨꯟꯁꯤꯁꯨ ꯑꯣꯏꯍꯧꯗꯦꯗꯣ꯫ ꯇꯣꯜꯂꯤꯗ, ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃ, ꯃꯣꯏꯔꯥꯡꯒꯤ ꯅꯨꯡꯁꯤꯕꯤ ꯃꯆꯥ ꯏꯕꯦꯝꯃ ꯏꯃꯥꯏꯔꯦꯝꯕꯤ ꯆꯅꯨ ꯃꯣꯏꯔꯥꯡ꯫ ꯏꯈꯦꯡꯅ ꯄꯦꯔꯦ ꯑꯣꯏꯗꯨꯅ ꯆꯥꯏꯊꯔꯤ ꯅꯧꯔꯤꯕꯤ ꯁꯅꯥ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤ꯫ ꯄꯨꯟꯁꯤꯗ ꯃꯤꯅꯝꯕ ꯑꯃ ꯐꯥꯎꯕ ꯇꯧꯔꯝꯗ ꯄꯥꯞ ꯂꯩꯇꯕ ꯃꯄꯣꯛ ꯀꯣꯏꯗꯨꯅ ꯊꯋꯥꯏ ꯑꯗꯨꯅ ꯍꯤꯡꯂꯝꯕ ꯂꯨꯔꯦꯜꯒ ꯁꯅꯥ ꯍꯛꯆꯥꯡꯒ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯔꯕ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯁꯅꯥ ꯍꯛꯆꯥꯡ ꯑꯗꯨꯗꯒꯤ ꯑꯋꯥꯕ ꯂꯩꯇ ꯆꯠꯂꯨꯀꯣ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯝꯗ ꯂꯩꯍꯧꯔꯤꯕ ꯀꯅꯥꯒꯤꯁꯨ ꯈꯪꯖꯤꯟꯗ ꯇꯥꯏꯕꯪꯗ ꯊꯋꯥꯏꯅ ꯇꯤꯜꯂꯤꯉꯩ ꯅꯅꯤꯡ ꯇꯧꯕ ꯐꯪꯖꯈꯤꯗ꯭ꯔꯕ ꯊꯋꯥꯏꯗꯨ ꯅꯅꯤꯡꯇꯝꯅ ꯑꯋꯥꯕ ꯑꯃ ꯐꯥꯎꯕ ꯄꯣꯛꯇ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯄꯣꯊꯥꯔꯣꯀꯣ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃ꯫ ꯃꯄꯣꯛ ꯑꯁꯤꯒꯤ ꯃꯣꯏꯔꯥꯡ ꯃꯆꯥ ꯏꯕꯦꯝꯃ ꯍꯥꯏꯅ ꯁꯣꯟꯅꯍꯧꯔꯗꯕꯤ ꯃꯣꯏꯔꯥꯡꯒꯤ ꯅꯨꯡꯁꯤꯕꯤ ꯃꯣꯏꯔꯥꯡ ꯆꯅꯨ ꯏꯃꯥꯏꯔꯦꯝꯕꯤ꯫
ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯊꯋꯥꯏ ꯌꯥꯎꯗꯕꯒꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯑꯊꯧꯕ ꯁꯥꯎꯅ ꯂꯧꯔꯛꯏ꯫ ꯍꯧꯖꯤꯛꯃꯛ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯌꯦꯡꯉꯨ꯫ ꯑꯊꯧꯕ ꯃꯨꯛꯇꯥꯔꯩꯗ ꯁꯠ ꯑꯣꯟꯁꯤꯟ ꯁꯥꯎꯅ ꯃꯈꯥ ꯇꯥꯏ꯫ ꯆꯠꯂꯨ ꯂꯥꯛꯄ ꯈꯨꯃꯟ ꯃꯆꯥ ꯏꯕꯦꯝ ꯑꯗꯣ ꯍꯧꯖꯤꯛꯃꯛ ꯈꯥꯠꯂꯨꯆꯣ꯫ ꯑꯩꯕꯨ ꯑꯗꯨꯛ ꯁꯤꯡꯅꯕ ꯆꯠꯂꯨ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯣꯏꯔꯥꯡ ꯂꯥꯛꯄꯅ ꯅꯍꯥꯟꯇꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯃꯗꯨ ꯈꯨꯃꯟ ꯂꯥꯛꯄꯁꯨ ꯁꯣꯏꯗꯅ ꯂꯤꯔꯝꯂꯒꯅꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ꯫ ꯆꯠꯂꯨ ꯊꯨꯔꯣ ꯂꯥꯛꯄ ꯊꯨꯔꯣ꯫ ꯅꯝꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯕ ꯑꯅꯤꯗꯨ ꯅꯔꯛ ꯎꯔꯛ ꯋꯥꯔꯛꯇ ꯊꯩ ꯊꯩꯗꯨꯅ ꯆꯦꯜꯂꯛꯂꯤ꯫ ꯀꯦꯕꯅ ꯇꯝꯗꯨꯅ ꯃꯁꯥꯅ ꯋꯥꯈꯜꯅ ꯂꯥꯝꯁꯤꯟꯗꯨꯅ ꯃꯌꯦꯛ ꯁꯦꯡꯂꯛꯂꯕ ꯑꯉꯣꯝꯒꯤ ꯂꯥꯂꯣꯡ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕ ꯄꯤꯕꯥꯔꯦꯜ ꯄꯟꯊꯥꯗꯦ꯫ ꯋꯥꯈꯜꯗꯨ ꯐꯠ ꯊꯥꯗꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯦꯕ ꯅꯪ ꯆꯪꯈꯣꯟꯒꯤꯗ ꯆꯠꯂꯨ꯫ ꯏꯆꯥꯁꯤꯡꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯊꯩꯗꯣꯛꯂꯨꯔꯨ꯫ ꯃꯨꯛꯇꯥꯔꯩꯅ ꯍꯟꯈ꯭ꯔꯕꯗꯤ ꯏꯆꯥꯁꯤꯡꯗꯨ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯒꯅꯤ꯫ ꯆꯪꯈꯣꯟꯅ ꯀꯟꯕ ꯉꯝꯂꯣꯏ꯫ ꯆꯪꯈꯣꯟ ꯍꯣꯏꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕꯁꯨ ꯍꯥꯏꯔꯝꯃꯨ꯫ ꯂꯝꯕꯤꯗꯣ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯄꯗꯤ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ꯫ ꯏꯆꯥꯁꯤꯡꯗꯨ ꯃꯈꯣꯏꯗ ꯂꯩ ꯍꯥꯏꯕ ꯈꯪꯈ꯭ꯔꯕꯅꯤ꯫ ꯅꯪꯅ ꯍꯥꯜꯂꯕꯗꯤ ꯏꯆꯥꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯆꯤꯡꯅꯨꯡꯒꯤ ꯁꯨꯔꯨꯡ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯂꯩꯅꯨꯡꯗ ꯍꯨꯠꯇꯨꯅ ꯂꯩꯔꯤꯕ ꯂꯩꯈꯥꯒꯤ ꯁꯨꯔꯨꯡ ꯀꯣꯝꯗ ꯆꯪꯗꯨꯅ ꯂꯣꯠꯈ꯭ꯔꯣ꯫ ꯄꯤꯕꯥꯔꯦꯜ ꯁꯣꯔꯗꯣ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯃꯈꯥ ꯇꯥꯏ꯫ ꯑꯩ ꯀꯪꯂꯥꯗ ꯆꯠꯀꯦ꯫ ꯏꯅꯤꯡꯊꯧꯗ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯑꯩ ꯃꯥꯏꯊꯤꯕ ꯌꯥꯖꯔꯨꯒꯦ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯊꯧꯅ ꯍꯟꯒꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯣꯏꯗꯅ ꯈꯨꯗꯣꯡ ꯊꯤꯒꯅꯤ꯫ ꯑꯩ ꯀꯪꯂꯥꯗ ꯆꯠꯀꯦ ꯂꯥꯛꯄ꯫ ꯅꯪꯁꯨ ꯄꯟꯊꯔꯅꯨ꯫ ꯃꯥꯏꯊꯤꯕ ꯑꯣꯏꯒꯨꯝꯁꯤ ꯃꯥꯏꯁꯨ ꯃꯥꯏꯊꯤꯒꯅꯤ꯫ ꯃꯔꯨꯞ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯊꯥꯖꯕꯒꯤ ꯊꯧꯔꯤꯅ ꯆꯦꯠꯅ ꯊꯃꯣꯏ ꯑꯗꯨꯗ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯁꯛ ꯆꯦꯠꯅ ꯂꯦꯞꯅꯗꯨꯅ ꯃꯥꯒꯤ ꯃꯥꯏꯀꯩ ꯄꯥꯡꯅꯔꯛꯂꯤ꯫ ꯀꯦꯕ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯇꯤꯡꯈꯪ ꯀꯤꯗ ꯊꯥꯡꯂꯛꯄꯅꯤ꯫ ꯃꯁꯥꯗꯨ ꯁꯣꯔ ꯐꯥꯊꯕ ꯀꯥꯎꯕ ꯃꯈꯩ ꯃꯄꯨꯅ ꯆꯥꯟꯕꯤꯕꯅꯤ꯫ ꯑꯗꯨꯛ ꯊꯋꯥꯏ ꯋꯥꯅ ꯊꯥꯡꯂꯛꯄ ꯈꯣꯡꯊꯥꯡ ꯑꯗꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ ꯆꯪꯈꯣꯟꯒꯤꯗ ꯊꯨꯡꯂꯔꯦ꯫ ꯆꯪꯈꯣꯟ ꯀꯦꯕꯒ ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯇꯧꯏ꯫ ꯃꯆꯥꯁꯤꯡꯕꯨ ꯍꯪꯗꯨꯅ ꯆꯪꯈꯣꯟꯅ ꯄꯥꯎꯈꯨꯝ ꯄꯤꯔꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯄꯗꯤ ꯈꯨꯗꯣꯡꯊꯤꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯄꯤꯌꯥꯏꯅꯨꯅ ꯏꯆꯥꯗꯨ ꯄꯨꯗꯨꯅ ꯉꯔꯥꯡ ꯑꯍꯤꯡ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯋꯥꯏꯗ ꯄꯤꯕꯥ ꯂꯥꯛꯇꯨꯅ ꯃꯈꯣꯏꯗꯨ ꯇꯦꯛꯇ ꯀꯥꯏꯗ ꯅꯤꯡꯊꯤꯅ ꯃꯐꯝ ꯑꯗꯨ ꯌꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯒ ꯏꯆꯥ ꯇꯥꯏꯕꯪ ꯈꯣꯝꯕꯤꯒꯅ ꯍꯣꯔꯦꯟ ꯑꯍꯤꯡ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯀꯦꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯥꯅ ꯆꯪꯈꯣꯟꯒꯤ ꯃꯈꯨꯠꯇ ꯄꯥꯏꯁꯤꯟ ꯀꯞꯂꯗꯨꯅ ꯍꯥꯏꯔꯤ꯫ ꯂꯥꯛꯄ ꯅꯪꯒꯤ ꯇꯧꯕꯤꯃꯜ ꯃꯄꯣꯛꯁꯤꯃꯒꯤ ꯑꯩ ꯀꯥꯎꯖꯔꯣꯏ꯫ ꯑꯩ ꯀꯥꯎꯔꯣꯏ ꯂꯥꯛꯄ꯫ ꯆꯪꯈꯣꯟꯁꯨ ꯀꯦꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯂꯥꯛꯄ꯫ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ꯫ ꯏꯆꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗ ꯁꯦꯟꯅꯖꯕ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯊꯧꯅꯤ꯫ ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯂꯥꯛꯄ꯫ ꯆꯪꯈꯣꯟ ꯃꯤꯀꯨꯞ ꯑꯃ ꯑꯅꯤ ꯋꯥ ꯉꯥꯡꯂꯤꯕꯗꯨ ꯂꯦꯞꯂꯨꯔꯒ ꯇꯞꯂꯞ ꯍꯪꯂꯛꯏ꯫ ꯑꯗꯣ ꯏꯆꯥ ꯏꯃꯥꯏꯔꯦꯝꯕꯤꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ? ꯃꯣꯏꯔꯥꯡ ꯏꯕꯦꯝꯃ ꯍꯣꯏꯒ ꯄꯨꯟꯅ ꯂꯩꯍꯧꯔꯕ꯭ꯔꯥ? ꯀꯝꯗꯧꯍꯧꯔꯦ? ꯀꯦꯕ ꯉꯁꯥꯏ ꯃꯈꯩ ꯃꯆꯥ ꯁꯅꯥꯕꯨ ꯅꯤꯡꯁꯤꯡꯂꯨꯗꯕ ꯅꯠꯇꯦ꯫ ꯄꯤꯕꯥꯔꯦꯜꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨꯅ ꯆꯪꯈꯣꯟꯒꯤꯗ ꯄꯨꯟꯅ ꯂꯩꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯆꯥꯕꯨ ꯁꯣꯟꯗꯨꯅ ꯆꯣꯛꯊꯕ ꯀꯥꯎꯅ ꯆꯦꯜꯂꯛꯈꯤꯕꯅꯤ꯫ ꯆꯪꯈꯣꯟꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯆꯥ ꯍꯣꯏ ꯃꯤꯔꯝ ꯌꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯋꯥꯈꯜꯗꯨ ꯏꯈꯟ ꯈꯟꯊꯍꯧꯗ ꯁꯥꯐꯔꯦ ꯈꯟꯖꯔꯨꯕꯅꯤ꯫ ꯃꯥꯅꯤ, ꯆꯪꯈꯣꯟꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨ ꯉꯔꯥꯡꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯄꯤꯕꯥꯔꯦꯜꯕꯨ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯄꯨꯔꯛꯄꯅ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯃꯥꯡꯗꯅꯤ꯫ ꯀꯦꯕ ꯏꯄꯥ ꯄꯥꯈꯠꯅ ꯆꯪꯈꯣꯟꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ꯫ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯕ꯭ꯔꯥ ꯂꯥꯛꯄ? ꯆꯪꯈꯣꯟ ꯉꯛꯅ ꯀꯦꯕꯕꯨ ꯌꯦꯡꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯨ ꯂꯥꯛꯄ? ꯅꯍꯥꯟ ꯅꯪꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯗꯨꯅꯤ ꯏꯆꯥ ꯏꯃꯥꯏꯔꯦꯝꯕꯤꯗꯤ꯫ ꯀꯦꯕ ꯄꯟꯊꯥꯗꯦ ꯃꯤꯄꯥꯏꯅ ꯊꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯣ ꯂꯥꯛꯄ ꯏꯆꯥ ꯇꯥꯏꯕꯪ ꯈꯣꯝꯕꯤꯗꯣ ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯒꯦ꯫ ꯃꯐꯝ ꯑꯁꯤꯗ ꯅꯪꯒ ꯂꯩꯕꯗ ꯅꯪꯁꯨ ꯃꯥꯁꯨ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯒꯅꯤ꯫ ꯆꯪꯈꯣꯟ ꯄꯤꯁꯨꯝꯗꯨ ꯁꯨꯛꯂꯞꯅ ꯀꯦꯕꯒꯤ ꯋꯥꯗꯣ ꯚꯥꯞ ꯇꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯈꯪꯕꯅ ꯀꯦꯕꯁꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯃꯈꯣꯏꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯄꯗꯒꯤ ꯍꯧꯅ ꯄꯤꯕꯥꯔꯦꯜꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯥꯗ ꯆꯪꯈꯣꯟꯗ ꯇꯝꯂꯔꯤ꯫ ꯆꯪꯈꯣꯟ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯥ ꯃꯁꯥꯗꯨ ꯈꯨꯗꯣꯡ ꯊꯤꯔꯒꯅꯤ ꯍꯥꯏꯕ ꯈꯪꯂꯕꯗ ꯃꯤꯒꯤ ꯃꯆꯥꯗꯨ ꯃꯥꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯗꯨꯅ
ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯕꯗꯤ ꯄꯥꯝꯗꯕꯗꯒꯤ ꯄꯤꯕꯥꯔꯦꯜꯅ ꯀꯦꯕꯗ ꯁꯤꯟꯅꯔꯛꯂꯤꯕ ꯋꯥꯗꯨꯃꯛ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯆꯪꯈꯣꯟ ꯊꯨꯅ ꯊꯣꯛꯈꯤꯗꯨꯅ ꯀꯦꯕꯒꯤ ꯃꯅꯥꯛꯇ ꯇꯥꯏꯕꯪꯈꯣꯝꯕꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯗꯨꯅ ꯁꯤꯟꯅꯔꯛꯏ ꯅꯨꯡꯁꯤꯅ꯫ ꯄꯟꯊꯗꯦ ꯇꯥꯏꯕꯪꯈꯣꯝꯕꯤꯕꯨ ꯆꯩꯖꯦꯠ ꯃꯊꯥꯗ ꯀꯣꯟꯁꯤꯟ ꯃꯤꯀꯨꯞ ꯑꯃ ꯑꯅꯤꯒꯤ ꯃꯇꯨꯡ ꯄꯣꯠꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ ꯀꯦꯕꯁꯨ꯫ ꯆꯪꯈꯣꯟꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯗꯨꯅ ꯇꯥꯏꯕꯪꯈꯣꯝꯕꯤ ꯋꯥ ꯃꯆꯦꯠ ꯑꯃ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯇꯧꯔꯤꯕꯗꯨ ꯋꯥꯍꯪ ꯇꯧꯔꯨꯗꯦ꯫ ꯆꯪꯈꯣꯟꯁꯨ ꯀꯦꯕꯕꯨ ꯃꯐꯝ ꯈꯪꯅ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯤꯜꯂꯛꯏ꯫ ꯊꯥꯖꯕ ꯀꯌꯥ ꯄꯤꯗꯨꯅ ꯑꯃꯅ ꯑꯃꯗ ꯅꯨꯡꯁꯤꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯋꯥꯍꯩ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯝꯕꯤ ꯇꯣꯈꯥꯏꯅꯈ꯭ꯔꯦ꯫ ꯈꯜꯂꯛꯂꯤ ꯋꯥꯈꯜꯗ ꯃꯆꯥ ꯁꯅꯥꯗꯣ ꯆꯪꯈꯣꯟꯒꯤꯗ ꯂꯩꯔꯝꯗ꯭ꯔꯕꯗ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯆꯞ ꯌꯨꯡꯅ ꯃꯆꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯃꯥꯒꯤ ꯏꯕꯦꯝꯃ ꯄꯨꯟꯅ ꯃꯣꯏꯔꯥꯡ ꯁꯪꯒꯩꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯇꯥꯍꯧꯔꯕꯗ ꯉꯁꯥꯏ ꯀꯧꯕ ꯄꯨꯡꯆꯥꯗ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯄ ꯃꯇꯝꯗ ꯁꯥꯟꯅꯈꯤꯕ ꯆꯦꯡꯂꯩ ꯏꯕꯦꯝꯃ ꯑꯃꯗꯤ ꯆꯦꯡꯂꯩ ꯂꯥꯛꯄꯒꯤ ꯋꯥꯔꯤꯗ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯇꯣꯝꯕꯤꯁꯨ ꯄꯟꯈ꯭ꯔꯕꯗ ꯐꯅ ꯐꯠꯇ꯭ꯔꯕꯁꯨ ꯑꯗꯨꯒꯨꯝꯕ ꯇꯝꯊꯤꯕ ꯃꯇꯧ ꯑꯗꯨꯗꯗꯤ ꯃꯥꯒꯤ ꯃꯃꯥꯅ ꯇꯧꯔꯝꯂꯣꯏ ꯈꯟꯕꯅ ꯑꯗꯨꯕꯨ ꯃꯥꯡꯂꯤꯕ ꯑꯁꯥꯗꯨ ꯑꯀꯥꯏꯕ ꯆꯐꯨꯗ ꯍꯩꯅ ꯏꯁꯤꯡꯅꯤ ꯈꯪꯖꯗ ꯃꯥꯅ ꯍꯩꯔꯝꯕ ꯏꯁꯤꯡꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯄꯨꯟꯅꯤ ꯈꯟꯖꯗꯨꯅ ꯃꯪꯖꯔꯤꯕ ꯑꯁꯥꯗꯨ ꯁꯒꯣꯜꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯀ꯭ꯔꯨꯛ ꯀ꯭ꯔꯨꯛ ꯍꯥꯏꯅ ꯊꯥꯔꯤꯕ ꯈꯨꯗꯤꯡ ꯃꯁꯥ ꯄꯨꯝꯕ ꯆꯣꯡꯂꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯤꯍꯨꯜ ꯍꯨꯟꯕꯒꯤ ꯇꯥꯟꯊꯥ ꯅꯠꯇ ꯆꯦꯜꯂꯤꯕ ꯁꯒꯣꯜꯒꯤ ꯇꯥꯟꯊꯥꯁꯨ ꯅꯠꯇ ꯃꯁꯥꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯇꯅꯤꯛꯄ ꯃꯤꯄꯥꯏꯅ ꯃꯆꯥ ꯁꯅꯥꯒꯤ ꯋꯥꯈꯜꯗ ꯃꯤꯀꯨꯞ ꯑꯃ ꯀꯥ ꯍꯦꯟꯅ ꯂꯨꯞꯁꯤꯜꯂꯤꯉꯩ ꯆꯣꯡꯈꯤꯕ ꯃꯆꯥꯕꯨ ꯁꯣꯟꯗꯨꯅ ꯆꯣꯡꯈꯤꯕ ꯃꯁꯥꯗꯨꯗꯤ ꯈꯟꯗꯣꯛꯇꯨꯅ ꯈꯜꯍꯧꯗ꯭ꯔꯕ꯭ꯔꯥ ꯃꯣꯏꯔꯥꯡ ꯂꯥꯛꯄ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯊꯧꯅꯥ ꯍꯟꯗ ꯁꯣꯟꯊꯔꯕ ꯋꯥꯈꯜ ꯑꯗꯨ ꯃꯅꯤꯡ ꯍꯟꯗ ꯃꯥꯡꯗ ꯂꯩꯔꯤꯕ ꯇꯤꯡꯈꯧ ꯇꯨꯝꯕꯧ ꯀꯌꯥ ꯇꯨꯡꯑꯣꯏꯅꯔꯝ ꯆꯦꯜꯂꯛꯄꯅ ꯌꯧꯔꯛꯂꯤ ꯄꯤꯕꯥꯔꯦꯜ ꯀꯪꯂꯥ ꯁꯅꯊꯣꯡ ꯑꯗꯨ꯫ ꯃꯥꯅ ꯁꯅꯊꯣꯡ ꯍꯦꯛ ꯌꯧꯕꯒ ꯃꯥꯕꯨ ꯊꯪꯁꯥꯡ ꯅꯝꯗꯨꯅ ꯂꯥꯡꯒꯣꯏ ꯆꯟꯈ꯭ꯔꯦ꯫ ꯄꯤꯕꯥꯔꯦꯜ ꯃꯁꯥꯗ ꯌꯥꯅꯤꯡꯗꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗ ꯃꯁꯥꯅ ꯆꯪꯖꯔꯤ꯫ ꯄꯤꯕꯥꯁꯤꯡꯅ ꯄꯨꯔꯤꯕꯗꯨ ꯃꯥ ꯌꯥꯖꯩ꯫ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕ ꯀꯩꯁꯨꯝꯁꯪ ꯑꯗꯣꯝꯗ ꯃꯥꯕꯨ ꯄꯨꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯄꯤꯕꯥꯔꯦꯜ ꯂꯦꯞꯄ ꯂꯩꯇ ꯄꯥꯔꯤ ꯌꯥꯏꯕꯕꯨ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯥ? ꯄꯤꯕꯥ ꯑꯃꯅ ꯈꯨꯃꯟ ꯂꯥꯛꯄꯒꯤ ꯃꯆꯤꯟꯗꯨ ꯐꯤꯕꯨꯟ ꯅꯝꯁꯤꯟꯈꯤꯕ ꯃꯥꯕꯨ ꯅꯣꯟꯂꯨꯛꯄ ꯑꯃꯒꯤ ꯃꯒꯨꯟꯗꯤ ꯉꯥꯛꯄꯅꯤ꯫ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯅꯃꯛ ꯄꯨꯜꯂꯕꯗꯨ ꯐꯥꯎꯕ ꯄꯤꯕꯥꯁꯤꯡ ꯑꯗꯨ ꯃꯀꯣꯛ ꯅꯣꯜꯂꯤ꯫ ꯄꯨꯡꯅꯥ ꯅꯥꯟꯅ ꯂꯩꯔꯝꯕ ꯀꯣꯔꯧꯒꯤ ꯃꯉꯥꯜꯁꯨ ꯑꯁꯨꯝ ꯑꯁꯨꯝ ꯃꯃꯤ ꯁꯥꯝꯂꯛꯂꯤ꯫ ꯏꯃꯝ ꯃꯝꯂꯕ ꯀꯥ ꯑꯗꯨꯗ ꯃꯩꯔꯥ ꯑꯃꯈꯛ ꯇꯔꯛ ꯇꯔꯛ ꯊꯥꯟꯗꯨꯅ ꯃꯉꯥꯜ ꯑꯗꯨꯅ ꯃꯨꯁꯤ ꯃꯨꯁꯤ ꯀꯥ ꯑꯗꯨꯗ ꯏꯃꯝ ꯃꯝꯅ ꯉꯥꯜꯂꯔꯤ꯫ ꯄꯤꯕꯥꯔꯦꯜ ꯅꯤꯡꯉꯝꯗꯕ ꯃꯤꯠꯂꯨ ꯑꯅꯤ ꯑꯗꯨꯗꯒꯤ ꯁꯤꯟꯊꯔꯤ ꯂꯦꯞꯄ ꯂꯩꯇ ꯆꯥꯛꯂꯕ ꯊꯋꯥꯏ ꯑꯗꯨꯗꯒꯤ ꯍꯧꯔꯛꯄ ꯄꯤꯔꯥꯡꯗꯨ꯫ ꯄꯨꯡꯖꯥ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯥꯔꯤ ꯌꯥꯏꯕ ꯂꯥꯛꯄꯒꯤ ꯁꯃꯤꯜ ꯐꯪꯈꯤꯗꯦ꯫ ꯋꯥꯈꯜꯗ ꯈꯟꯖꯈꯤꯕ ꯄꯨꯝꯅꯃꯛ ꯃꯁꯥꯒꯤ ꯃꯪꯂꯥꯟ ꯑꯣꯏꯔꯛꯂꯕꯗ ꯃꯥ ꯃꯁꯥꯗꯨ ꯍꯥꯏꯐꯝ ꯈꯪꯗ ꯁꯣꯟꯊꯔꯦ꯫ ꯈꯟꯖꯈꯤꯕ ꯄꯨꯝꯅꯃꯛ ꯇꯥꯏꯌꯣꯟꯅꯗꯨꯅ ꯃꯥꯏꯊꯤꯕꯔꯣꯝꯗ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯕꯗ ꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯗ ꯁꯤꯟꯊꯔꯤ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯄꯨꯜꯂꯤꯕ ꯐꯤ ꯑꯗꯨ ꯐꯥꯎꯅ꯫ ꯃꯨꯁꯤ ꯃꯨꯁꯤ ꯃꯝꯅ ꯆꯤꯛꯂꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯕꯒꯤ ꯃꯈꯣꯜꯅ ꯃꯐꯝ ꯑꯗꯨ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ꯫ ꯄꯤꯕꯥꯔꯦꯜ ꯍꯤꯞꯂꯝꯕ ꯃꯁꯥ ꯑꯗꯨ ꯈꯖꯤꯛ ꯂꯦꯡꯂꯛꯏ꯫ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯊꯥꯡꯂꯛꯄ ꯈꯣꯡꯊꯥꯡ ꯑꯗꯨ ꯃꯥꯒꯤ ꯅꯥꯀꯣꯡꯗꯁꯨ ꯇꯥꯔꯛꯂꯤ꯫ ꯏꯃꯝ ꯃꯝꯅ ꯄꯨꯟꯁꯤꯜꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅꯁꯨ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯨ ꯈꯪꯅ ꯌꯦꯡꯂꯤ꯫ ꯇꯞꯂꯞ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯗꯤ ꯆꯦꯛꯃꯣꯛ ꯂꯥꯎꯗꯦ ꯃꯐꯝ ꯑꯗꯨ꯫ ꯁꯃꯤꯜ ꯑꯃ ꯐꯥꯎꯕ ꯐꯪꯂꯝꯗꯕ ꯃꯇꯨꯡ ꯃꯤꯀꯨꯞ ꯑꯃꯗ ꯄꯨꯜꯂꯤꯕ ꯃꯃꯤꯠ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯛꯂꯕꯗ ꯄꯤꯕꯥꯔꯦꯜ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯂꯤ꯫ ꯁꯣꯟꯊꯔꯕ ꯃꯤꯠꯂꯨ ꯑꯅꯤ ꯑꯗꯨꯅ ꯏꯁꯣꯟ ꯁꯣꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯃꯍꯥꯛ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯅꯅꯕ꯫ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯃꯍꯥꯛ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯞꯂꯞꯅ ꯈꯨꯃꯟ ꯂꯥꯛꯄꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯛꯏ꯫ ꯂꯥꯛꯄ ꯏꯆꯥ ꯇꯥꯏꯕꯪꯈꯣꯝꯕꯤ ꯁꯥꯐꯅ ꯂꯩꯔꯝꯒꯗꯧꯕ ꯅꯠꯇ꯭ꯔꯥ? ꯄꯤꯕꯥꯔꯦꯜ ꯈꯪꯍꯧꯗꯦ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ ꯅꯧꯅ ꯁꯤꯟꯊꯔꯛꯄ
माबु अदुक तुकच्चना खलमगद्रा हाइना खंजरुबनी अदुबु मिकुप असिदा पारी याइबगी मचाबु अदुक नुंगसिना हंगलकपा मतौ अदुदा पिबारल मेलिबा मचिन अदुदगी अदुक पुकनिंग नुंगसिबा मिकुप अमना मागी कल्लबा पुकनिंग अदु खांबा ngamjada थोखिबा खोंजेल अदुना ngamख्रे माबु अदुक वाना येंगदुना उतलिबा मतौ अदु उबदा पारी याइबा पंथादा पिबारल के मेलिबा मचिन अदु लौथोकपिरे पिबारल नंग हौररोय मतागुम होलिबा सोरदो समनदबा मखै माना खंबा केबना तमलंबा वारीदो लीनबा होने इनिंथौ इतैंबेमदो तरुना अदुमना तौबा नत्ते मखोइना पिबारल वा अदो लोशिनबा ngamde masada phungatpana ado pupumnamaki wari khanglaba pari yaibani पिबारल की मतौ अदुदा खामजिनबीदुना हाइरे आई खंगी लाकपा आई पुमनमक खंगले पिबारल पिरांग इहौरंबा ममित अनीदो ताहा पारी याइबदे येंगले पुल्लिबा पिबारल की मखुत मखोंगदो तबना लौथोकपीदुना तबलब मखा ताई पारी याइबा लाकपा चंखोन लाकलमे पिबारल खंगले केबगा चंखोनगा थेंगनरमलगनी मागी मचासो केबना पुरमलगनी हाइबदो मदुगी मतुंग चंखोना पारी याइबगी मनाक्ता सोइदना लाकलंबा ओइरमगनी हाइबदो पिबारल थमोइदो अपेनबा फाथाजबा मसादो पुमयांग यांगबगी सोरमा चनिंग ताना होंदोकजबगुम अपेनबगी मिनोकमा मोटलबा अमकपा याउद्रबा माइथोंग अदुदा चोंगथोक्तुना ममी तारई माबु पारी याइबना ngakpire खंगलबा मतौ असिदा पिबारल मसादो ज्ञान इता तादा पेंजबने हेंदुना लेबाक्ता सेट उपतुना ममाइदुनोन थाइरगा पुकनिंगदु पेनमनबना पेना कपली मतौ अदुदा पारी याइबा पिरांग सिंथा पिबारल बु हौगतपीदुना कोलदुना अनीदो सोनथारबा पुकनिंग अनीदो पिरांग पाउमेनै चानबा मरुपतगी तादना पुकजेल तीनबा अमना अमबु नुंसिना लोइनबा खुमन लाकपा अमदी निंगथौजागी अमदी सनालैपाक असिगी निंगथौ पारी याइबा अनीनि पिबारल इथक थकतना पारी याइबदा पाउदमजै अैगी इच्चाथोइबीदो मोइराक लाकपगा पुन्ना चटखिबनी मधु चंखोना हाइरमब्रा इनिंगथौ चंखोना अमत चिथादना तमलमे लान सलुशिनबा पाउजल येनख्रे लान लोइरे लाकपा नंबु फाजिंदुना थम्मी हाइदुना नंगैबु वरुगन ऐ सासिंग असिसु हौजिकसु अगाउपा ओइरी लाकपा ऐ यामना पेंदे पिबारल मीना असुक लाकचना पारी याइबा खांबा ngamda थमोइ सोकना कबले पिबारल खंगी पारी याइबना फाउरमगदौबा मासु चप मानना चैना फाउदुना लेरिबनी माना ख्वाइदगी पाखच्चरुबा पारी याइबना माबु वारौदुना लेरमलगदी हाइबसिनी अदुबु मदुगी ओना तैनबदा माबु खौरांनगाइदुना लेरमलिबा मतौ अदुदा पेंद्रबा मागी वाखल्लदो फाथबा ngamda फिंगना हाइरे मखोइबु एगी मिमांगदा उबा मिकपता अमममता ओइना लुरेल सिंदो एगी थांगसांगना हाइदतुना कक्बा ngami अदुबु इनिंगथौदा मखोइगी मसागी मरल सिंगदो मसाना हाइदोखनगे खंदुना ऐ खा चिक्तुना खोंग असे चचत कोनसिनरका खांगबन ऐ खा चिक्तुना खोंग खुद असे चचत कोनसिनरका खांगबनी अदुबु हौजिक्ति ऐगी चिंगनबा कोक्ले पुकनिंग से पेले इनिंगथौ मिकुप असिदा मखोइबु हातुना इतैंबेमा अमदी तरुगी लमन ऐना सोइदना खुमगनी ऐगी खुदसे पेंद्रि फाउबा मंगक समसिंगदो हंजिन यान्दुना ऐना लमन खुमगनी पिबारल की मतौ खंगबना पारी याइबा पिबारलबु खामलदुना नते लाकपा मसी ऐखोइना खुमगदबु लमन नते ऐखोइ तपथसी पिबारल फिंगतलंबा मसादो सोर फुइना होंदुना पारी याइबदा येंगले पारी याइबसु मयादु क्रक्रक चिक्लदुना मखा ताई इचासिंदा मई चुदुना चाखलकपा मई असिदी इचासिंदा
ꯃꯨꯠꯊꯍꯟꯒꯗꯧꯕꯅꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯗ ꯆꯨꯔꯤꯕ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯩꯔꯤ ꯑꯁꯤꯒꯤ ꯂꯃꯟ ꯉꯁꯤꯃꯛ ꯈꯨꯝꯂꯨꯗꯕ ꯑꯩꯈꯣꯏꯗ ꯏꯆꯥꯁꯤꯡꯗ ꯃꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯣꯏꯕ ꯃꯒꯨꯟꯗꯤ ꯈꯛ ꯌꯥꯎꯔꯩ ꯂꯥꯛꯄ ꯏꯆꯥꯁꯤꯡꯕꯨ ꯏꯠꯇꯨꯅ ꯃꯩ ꯆꯨꯁꯤ ꯃꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯈꯟꯖꯔꯤꯕ ꯇꯁꯦꯡꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯕ ꯂꯥꯂꯣꯡ ꯑꯁꯤꯗ ꯃꯤꯀꯨꯞ ꯈꯔ ꯃꯪꯂꯥꯟꯗ ꯇꯥꯎꯗꯨꯅ ꯂꯩꯖꯁꯅꯨ ꯂꯥꯛꯄ ꯏꯆꯥꯁꯤꯡꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯎꯠ ꯆꯥꯏꯗꯨꯅ ꯂꯩꯔꯨꯕ ꯑꯄꯪꯕ ꯌꯦꯛꯅꯕ ꯃꯕꯨꯛ ꯐꯠꯇꯕ ꯃꯈꯣꯏꯅ ꯑꯣꯝꯕ ꯍꯧꯔꯝꯂꯕ ꯃꯩꯔꯤ ꯑꯁꯤꯅ ꯃꯩ ꯋꯥꯏꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯆꯥꯛꯊꯦꯛꯇꯨꯅ ꯁꯤꯕ ꯑꯣꯏꯁꯅꯨ꯫ ꯄꯥꯔꯤ ꯌꯥꯏꯕ ꯁꯣꯔꯗꯨ ꯑꯃꯨꯛꯇꯪ ꯇꯞꯅ ꯍꯣꯟꯗꯣꯛꯇꯨꯅ ꯑꯩꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅ ꯊꯥꯖꯅ ꯂꯣꯏꯅꯔꯤꯕ ꯆꯤꯡꯂꯩ ꯂꯥꯛꯄꯅ ꯑꯁꯨꯛ ꯄꯥꯡꯗꯕ ꯃꯤꯈꯥ ꯆꯪꯗꯨꯅ ꯂꯩꯔꯝꯕꯁꯤꯗꯤ ꯑꯩ ꯊꯃꯣꯏꯁꯦ ꯄꯦꯟꯗꯦ ꯄꯤꯕꯥꯔꯦ꯫ ꯑꯗꯨꯕꯨ ꯑꯩ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯣꯏ꯫ ꯑꯉꯣꯝꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯧꯖꯤꯛ ꯊꯥꯅꯕ ꯌꯥꯗꯅ ꯆꯦꯠꯂꯕ ꯋꯥꯁꯛꯅ ꯑꯃꯅ ꯑꯃꯗ ꯊꯥꯖꯕ ꯄꯤꯅꯔꯝꯈꯤꯒꯅꯤ꯫ ꯄꯥꯔꯤ ꯌꯥꯏꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯄꯤꯕꯥꯔꯦꯜꯗ ꯌꯦꯡꯂꯛꯇꯨꯅ ꯃꯈꯥ ꯇꯥꯏ꯫ ꯑꯩꯈꯣꯏ ꯀꯨꯝꯍꯩ ꯁꯥꯟꯅꯁꯤ ꯃꯈꯣꯏꯕꯨ ꯄꯨꯟꯁꯤꯒꯤ ꯍꯧꯒꯠꯄ ꯉꯝꯂꯣꯏꯗꯕ ꯃꯑꯣꯡꯗ ꯀꯨꯝꯍꯩ ꯁꯥꯟꯅꯁꯤ ꯄꯤꯕꯥꯔꯦꯜ꯫ ꯃꯈꯣꯏꯅ ꯅꯪꯒꯤ ꯑꯃꯗꯤ ꯃꯣꯏꯔꯥꯡꯒꯤ ꯃꯥꯌꯣꯛꯇ ꯄꯥꯝꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯂꯤ꯫ ꯅꯍꯥꯟꯗꯣ ꯃꯣꯏꯔꯥꯡ ꯏꯕꯦꯝꯃ ꯑꯃꯗꯤ ꯃꯆꯥ ꯑꯇꯣꯝꯕꯤ ꯏꯇꯥꯡ ꯁꯅꯥꯗꯣ ꯑꯩꯒꯤ ꯄꯤꯕꯥꯁꯤꯡꯅ ꯀꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤ꯫ ꯃꯣꯏꯔꯥꯡ ꯏꯕꯦꯝꯃꯗꯣ ꯊꯧꯗꯣꯛ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩ ꯃꯥꯕꯨ ꯎꯅꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯅꯤ꯫ ꯑꯩꯒꯤ ꯄꯤꯕꯥꯁꯤꯡ ꯊꯥꯗꯣꯛꯇꯨꯅ माꯕꯨ ꯀꯣꯏꯊꯤ ꯊꯤꯍꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯅꯥꯏꯗ꯭ꯔꯕꯗ ꯃꯣꯏꯔꯥꯡ ꯁꯪꯒꯥꯏꯗ ꯆꯠꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯄꯤꯕꯥ ꯁꯒꯣꯜ ꯊꯧꯕ ꯁꯥꯗꯨꯅ ꯂꯩꯍꯟꯕꯅꯤ꯫ ꯆꯪꯂꯩꯒꯤ ꯂꯥꯡꯗ ꯃꯥꯏꯊꯤꯒꯗꯧꯔꯕ ꯃꯣꯏꯔꯥꯡ ꯏꯕꯦꯝꯃꯕꯨ ꯑꯩꯒꯤ ꯄꯤꯕꯥ ꯑꯗꯨꯅ ꯀꯟꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯄꯤꯕꯥꯔꯦꯜ ꯄꯥꯔꯤ ꯌꯥꯏꯕꯒꯤ ꯋꯥꯗꯣ ꯃꯤꯀꯨꯞ ꯂꯒꯥ ꯑꯃꯗ ꯊꯩꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯤ꯫ ꯄꯥꯔꯤ ꯌꯥꯏꯕꯁꯨ ꯇꯞꯂꯞꯅ ꯃꯈꯥ ꯇꯥꯏ꯫ ꯃꯥꯅ ꯂꯤꯕ ꯋꯥꯔꯤꯗꯒꯤ ꯁꯤꯠ ꯅꯥꯟꯅ ꯈꯪꯂꯦ ꯆꯪꯂꯩꯒꯤ ꯂꯥꯂꯣꯡ ꯑꯗꯨꯕꯨ ꯑꯩ ꯆꯃꯝꯅꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯏꯁꯥꯗ ꯋꯥꯈꯜ ꯇꯥꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤꯅ ꯑꯩ ꯀꯦꯕ ꯑꯃꯗꯤ ꯅꯪꯕꯨ ꯊꯤꯈꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯉꯁꯤ ꯆꯪꯈꯣꯟ ꯂꯥꯛꯂꯗꯨꯅ ꯑꯩꯒꯤ ꯆꯃꯝꯅꯔꯕ ꯋꯥꯈꯜ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯍꯜꯂꯝꯂꯦ꯫ ꯃꯣꯏꯔꯥꯡ ꯏꯕꯦꯝꯃꯕꯨ ꯃꯈꯣꯏꯒꯤ ꯂꯥꯂꯣꯡꯗ ꯃꯈꯥ ꯇꯥꯅ ꯃꯥꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯊꯔꯛꯇꯅꯕ ꯃꯥꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕꯤꯌꯨ ꯃꯁꯥꯅ ꯌꯥꯖꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯐꯨꯡꯒꯠꯂꯛꯂꯕ ꯃꯁꯥ ꯑꯗꯨ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯆꯩ꯫ ꯑꯩꯒ ꯏꯔꯨꯂꯤꯒ ꯌꯥꯅꯔꯦ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ꯫ ꯃꯥꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯕꯁꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ꯫ ꯁꯨꯞꯅꯇꯪꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯔꯨꯑꯣꯏꯅ ꯑꯉꯣꯝ ꯑꯃꯗꯤ ꯆꯪꯂꯩ ꯂꯥꯂꯣꯡꯗ ꯃꯈꯥ ꯇꯥꯅ ꯃꯥꯕꯨ ꯅꯝꯍꯠꯇ ꯄꯨꯁꯤꯟꯗꯅꯕ ꯃꯥꯕꯨ ꯀꯩꯁꯨꯝꯁꯪꯗ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯃꯤꯌꯥꯝꯗ ꯎꯠꯀꯗꯧꯔꯤꯕ꯫ ꯄꯤꯕꯥꯔꯦꯜ ꯁꯠ ꯌꯦꯡꯂꯛꯇꯨꯅ ꯃꯈꯥ ꯇꯥꯏ꯫ ꯑꯩ ꯍꯧꯖꯤꯛ ꯆꯪꯂꯩꯒꯤꯗ ꯆꯠꯇꯨꯅ ꯀꯨꯝꯍꯩ ꯍꯧꯔꯒꯅꯤ꯫ ꯅꯈꯣꯏꯕꯨ ꯑꯩꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏꯗꯕ ꯁꯥꯗꯨꯅ ꯃꯈꯣꯏꯒꯤ ꯑꯔꯣꯠꯄꯗꯨ ꯃꯣꯏꯔꯥꯡꯅ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯊꯝꯂꯤ ꯈꯟꯖꯍꯟꯗꯨꯅ ꯃꯈꯣꯏꯅ ꯃꯣꯏꯔꯥꯡꯕꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯕ ꯈꯜꯍꯟꯁꯤ꯫ ꯏꯔꯨꯂꯤꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯇꯣꯝꯕꯤ ꯏꯇꯥꯡ ꯁꯅꯥꯁꯤ ꯑꯩꯅ ꯆꯪꯂꯩꯒꯤꯗ ꯊꯤꯟꯕ ꯆꯠꯀꯅꯤ꯫ ꯁꯤꯟꯅꯔꯝꯒꯅꯤ ꯑꯉꯥꯡ ꯑꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯌꯣꯛꯅꯕ ꯃꯈꯣꯏꯒ ꯃꯣꯏꯔꯥꯡꯒꯒꯤ ꯋꯥꯁꯛ ꯉꯥꯛꯇꯨꯅ ꯂꯩꯒꯅꯤ꯫ ꯃꯣꯏꯔꯥꯡ ꯏꯕꯦꯝꯃ ꯏꯔꯨꯂꯤꯅ ꯃꯍꯥꯛꯅ ꯇꯥꯛꯂꯛꯄ ꯌꯥꯅꯒꯗꯧꯕ ꯁꯣꯏꯐꯗ꯭ꯔꯕ ꯋꯥꯐꯝꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨꯁꯨ ꯆꯪꯂꯩꯒꯤ ꯃꯤꯆꯪꯗ ꯂꯩ ꯍꯥꯏꯕ ꯈꯟꯖꯍꯟꯒꯦ꯫ ꯃꯈꯣꯏꯒ ꯑꯩꯒꯒꯤ ꯂꯩꯔꯤꯕ ꯃꯔꯤꯁꯨ ꯑꯩ ꯊꯗꯠꯂꯣꯏ꯫ ꯃꯈꯣꯏꯅ ꯃꯗꯣꯝꯅ ꯃꯃꯥꯏꯗꯨ ꯍꯥꯏꯒꯠꯄ ꯉꯝꯗ ꯂꯨꯛꯊꯖꯈꯤꯕ ꯃꯤꯀꯨꯞꯇ ꯃꯔꯤꯁꯨ ꯃꯗꯣꯝ ꯇꯠꯆꯈꯤꯁꯅꯨ꯫ ꯑꯗꯨꯒ ꯏꯆꯥ ꯊꯧꯖꯣꯡꯕꯕꯨꯁꯨ ꯑꯩꯅ ꯅꯨꯡꯁꯤ꯫ ꯑꯩꯒꯤ ꯏꯆꯥꯒꯨꯝ ꯊꯃꯣꯏꯅ ꯆꯦꯠꯅ ꯅꯨꯡꯁꯤꯖꯩ꯫